Joint Tribe Council Manipur na Houkhiba Numitta Laphok Biteng village da security force na CHATTHAKHIBA combing operation da NAGA village volunteer ama HAKHIBA ATEINA ASOK APAN NANGHANBAGI THAWONG AKANBA MAWONGDA YANINGDABA PHONGDORAKLI Council asigi maikay digi thadorakpa chirol amada thokliba irang asina maram oiraga kunja sing aki akhang amaga loinana hinglibani masina kunja nupi angang sing ngak senabagi damakta village guard sing leibani makoi sing adu militant nate makoi di khulngak na bakhak leibani adubu security force sing na paktak na operation tawduna village volunteer ama HAKHIBA thawong yaningde lengang na thobada security sing na mathau tawbada miyambu ngak senabagi thabak niyom chumna tawhanbiu amadi human right pu ikai khumnabiu ing tapa lamdam ama oina ba chap manaba oil pibiu haina lenga ki pukning chingsilakli